ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯥꯞ ꯐꯪꯂꯕ ꯅꯤꯡꯊꯧ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯥꯏꯅꯨꯔꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯍꯟ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯊꯋꯥꯏ ꯋꯥꯅ ꯍꯥꯏꯔꯤ, ꯂꯩꯁꯤ, ꯅꯪꯕꯨ ꯍꯧꯖꯤꯛ ꯀꯔꯤ ꯈꯜꯂꯤꯕ? ꯑꯩꯗꯤ ꯅꯪꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯥꯈꯤꯕꯗꯤ ꯄꯥꯝꯗꯦꯅꯦ꯫ ꯅꯪꯒꯤ ꯅꯄꯥ ꯅꯤꯡꯊꯧ ꯑꯣꯟꯊꯣꯛꯅꯗꯤ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ꯫ ꯏꯕꯣꯛ, ꯀꯔꯤ ꯎꯄꯥꯏꯗꯤ ꯂꯩ? ꯅꯤꯡꯊꯧ ꯃꯥꯒꯤ ꯌꯥꯊꯪ ꯑꯣꯏꯕꯅ ꯑꯩꯅ ꯆꯠꯅꯤꯡꯗ꯭ꯔꯕꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯄꯗ ꯇꯥꯔꯦ꯫ ꯑꯩꯅ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯌꯦꯠꯂꯨꯕꯗ ꯂꯩꯕꯥꯛꯁꯤ ꯃꯥꯡꯒꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯑꯣꯏꯅ ꯊꯥꯕꯗꯤ ꯌꯥꯗꯕ ꯖꯥꯠꯂꯥ? ꯏꯁꯨ ꯏꯕꯦꯟꯇ ꯂꯩꯖꯕ ꯑꯁꯤꯗ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯩꯒꯤ ꯏꯁꯨꯕꯨ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯅ ꯊꯝꯅꯤꯡꯂꯤꯕ ꯑꯁꯤꯕꯨ? ꯏꯕꯣꯛ, ꯈꯪꯗꯦ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ꯫ ꯑꯩꯁꯤꯕꯨ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯑꯁꯦꯡꯕ ꯃꯆꯥ ꯅꯠꯇꯕ꯭ꯔꯥ? ꯃꯥꯒꯤ ꯃꯆꯥ ꯑꯣꯏꯔꯒꯗꯤ ꯀꯔꯤꯒꯤ ꯏꯁꯨ ꯏꯕꯦꯟꯕꯨ ꯇꯣꯉꯥꯟꯅ ꯎꯅ ꯁꯥꯕ ꯌꯨꯝ ꯑꯁꯤꯗ ꯇꯣꯞꯅ ꯊꯝꯗꯧꯔꯤꯕꯅꯣ? ꯃꯍꯥꯛ ꯌꯥꯝꯅ ꯐꯠꯇꯦ꯫ ꯑꯩꯒꯤ ꯏꯄꯥ ꯍꯥꯏꯕ ꯐꯥꯎꯕ ꯍꯥꯏꯅꯤꯡꯗꯦ꯫ ꯑꯗꯨꯕꯨꯗꯤ ꯅꯪꯒꯤ ꯅꯃꯥꯁꯦ ꯅꯄꯥ ꯅꯤꯡꯊꯧꯅꯅꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯁꯤ ꯍꯦꯛ ꯄꯨꯔꯛꯄꯗꯒꯤ ꯁꯥꯎꯗꯨꯅ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏ ꯍꯥꯏꯗꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯈꯤꯕꯅꯤꯅꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯃꯥꯁꯨ ꯂꯩꯇ꯭ꯔꯦꯗꯣ꯫ ꯀꯣꯅꯨꯡꯗ ꯂꯩꯍꯧꯕ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯂꯩꯈ꯭ꯔꯦꯗꯅ꯫ ꯑꯁꯤꯅꯅꯤ ꯅꯨꯄꯤ ꯑꯍꯥꯟꯕ ꯃꯌꯨꯝ ꯍꯦꯛꯇ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯑꯁꯤ ꯐꯠꯇꯕꯁꯨ ꯂꯩ ꯍꯥꯏꯔꯤꯁꯦ꯫ ꯑꯗꯨꯕꯨ ꯏꯕꯣꯛ, ꯅꯤꯡꯊꯧ ꯃꯥꯅ ꯌꯦꯡꯁꯤꯟꯕꯤꯒꯦꯕꯨ ꯍꯥꯏꯔꯕꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯃꯥꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝ ꯑꯁꯤꯗꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯏꯁꯥꯅ ꯌꯥꯅꯤꯡꯗꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯣ ꯍꯥꯏꯅ ꯍꯥꯏꯕꯤꯔꯦ꯫ ꯃꯁꯤꯕꯨ ꯀꯔꯝꯕ ꯃꯥꯒꯤ ꯊꯃꯣꯏꯅꯣ? ꯑꯁꯤꯒꯨꯝꯕ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗꯅꯦ ꯑꯩꯅ ꯃꯥꯕꯨ ꯏꯄꯥꯅꯦ ꯍꯥꯏꯕꯁꯤ ꯍꯥꯏꯅꯤꯡꯗ꯭ꯔꯤꯕ꯫ ꯃꯤꯆꯪ ꯃꯤꯈꯥꯏ ꯑꯁꯨꯛ ꯌꯥꯝꯅ ꯅꯥꯏꯕ ꯏꯃꯥꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯅꯤ ꯂꯩꯔꯤꯕ꯫ ꯂꯩꯁꯤ, ꯅꯪ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ꯫ ꯃꯁꯤꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏꯅ ꯊꯦꯡꯅꯔꯒꯦ꯫ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯅ ꯂꯣꯏꯈ꯭ꯔꯕꯗꯤ ꯅꯪꯕꯨ ꯆꯤꯡꯂꯥꯏꯁꯤꯡꯒꯤ ꯑꯣꯏꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯊꯥꯕꯒꯤꯗꯃꯛꯇ ꯁꯣꯏꯗꯅ ꯂꯥꯡꯅꯔꯛꯂꯒꯅꯤ꯫ ꯑꯗꯨꯅ ꯅꯪ ꯉꯁꯤꯗꯤ ꯑꯍꯤꯡ ꯑꯁꯤꯗ ꯆꯦꯟꯈ꯭ꯔꯣ꯫ ꯃꯐꯝ ꯀꯗꯥꯏꯗꯅꯣ ꯑꯃ ꯏꯕꯣꯛ ꯅꯇꯣꯝꯇ ꯂꯩꯍꯧꯕ ꯌꯥꯒꯗ꯭ꯔꯥ? ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯆꯦꯟꯈ꯭ꯔꯕꯗꯤ ꯅꯤꯡꯊꯧꯅ ꯏꯕꯣꯛꯄꯨ ꯃꯥꯒꯤ ꯀꯩꯁꯨꯝꯁꯪꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯒꯦ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯏꯕꯣꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩꯅ ꯀꯔꯝ ꯆꯦꯟꯈꯤꯒꯅꯤ ꯏꯕꯣꯛ? ꯅꯪꯕꯨ ꯆꯤꯡꯂꯥꯏꯒꯤ ꯂꯩꯕꯥꯛꯇ ꯊꯥꯈ꯭ꯔꯕꯗꯤ ꯃꯇꯝ ꯑꯗꯨꯗꯁꯨ ꯏꯇꯣꯝꯇ ꯂꯩꯍꯧꯒꯗꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯅ ꯆꯞ ꯃꯥꯟꯅꯩ꯫ ꯆꯠꯂꯣ, ꯅꯪ ꯆꯦꯟꯈ꯭ꯔꯣ꯫ ꯑꯩ ꯄꯨꯝꯅꯃꯛ ꯊꯦꯡꯅꯔꯒꯦ꯫ ꯆꯠꯂꯣ꯫ ꯃꯕꯣꯛꯅ ꯍꯥꯏꯃꯟꯕ ꯑꯁꯤꯗ ꯂꯩꯁꯤ ꯃꯀꯣꯛꯇ ꯐꯤ ꯑꯃ ꯀꯨꯞꯁꯤꯜꯂꯤ꯫ ꯃꯃꯤꯠ ꯈꯛꯇꯅꯤ ꯍꯥꯡꯗꯣꯛꯂꯤꯕ꯫ ꯑꯁꯨꯝꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯌꯨꯝ ꯑꯗꯨꯕꯨ ಲಾಪ್ನ ಸೆನದುನ ಲೈರಂಬ ನಿಂಥೌಗಿ ಲಾನ್ಮೀಸಿಂಗ್ ಅದುನ ಲೈಸಿನ ಥೋಲಕ್ಪದು ಉಬದಗಿ ಲೈಸಿನ ಚಟ್ಲಿಬ ಲಂಬಿ ಅದುದಗಿ ಮತುಂಗ್ ಇನದುನ ಚಟ್ಲಗ ಲೈಸಿಬು ಲಾನ್ಮೀಸಿಂಗ್ದುನ ಫಾರಮಿ ಅದುಗ ನಿಂಥೌ ಕೊನುಂಗ್ದ ಅಮುಕ್ ಪುರೈ ಕೊನುಂಗ್ದನಿ ಲೈಸಿಬು ಲಾನ್ಮಿ ಅನಿನ ಸಗನ್ ನಾಮ ಪಾಯ್ದುನ ಲೈಸಿಬು ಫಾದುನ ಥಮ್ಲಿ ನಿಂಥೌನ ಕರಿಗಿನೋ ನಂಗ್ನ ಲೈವಾಗಸಿ ಥಾದೋಕ್ನ ಸಿಯಂಗಿ ಹೋನರಿಬದೆ ಲೈಸಿ ಯಾಮ್ನ ಉಸಿತ್ತನ ꯑꯩꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯀꯅꯤ꯫ ꯑꯩꯕꯨ ꯅꯪꯒꯤ ꯀꯅꯥ ꯑꯣꯏꯗꯅ ꯅꯪꯒꯤ ꯗꯁꯥ ꯑꯩꯅ ꯄꯨꯗꯨꯅ ꯆꯤꯡꯂꯥꯏ ꯂꯩꯕꯥꯛꯇ ꯀꯔꯤꯒꯤ ꯆꯠꯀꯅꯤ? ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯅꯤꯗꯨ ꯊꯥꯕꯗꯤ ꯀꯩꯗꯧꯏ? ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝ ꯑꯁꯤꯗꯅ ꯅꯆꯥꯅꯤ ꯍꯥꯏꯅ ꯑꯩꯕꯨ ꯍꯟꯅ ꯌꯦꯡꯂꯛꯇꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯤꯕ ꯑꯗꯨꯒ ꯉꯁꯤꯅ ꯑꯩꯕꯨ ꯀꯔꯤꯒꯤ ꯅꯤꯡꯁꯤꯡꯂꯛꯂꯤ? ꯅꯪꯕꯨ ꯁꯥꯎꯈꯤꯅꯨꯅꯦ ꯅꯨꯄꯤ ꯃꯆꯥ, ꯑꯩꯅ ꯅꯈꯣꯏꯕꯨ ꯌꯦꯡꯗꯕꯗꯤ ꯅꯪꯒꯤ ꯅꯃꯥꯅ ꯑꯩꯕꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯕꯗꯨ ꯁꯤꯇꯠ ꯇꯠꯄ ꯃꯈꯩ ꯊꯤꯡꯈꯤꯕꯅ ꯌꯦꯡꯂꯛꯈꯤꯗꯕꯅꯤ꯫ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯄꯥꯕꯨꯡꯕꯨ ꯉꯛ ꯅꯤꯡꯊꯧꯅ ꯋꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯤꯕꯤ ꯃꯍꯥꯛꯅ ꯂꯩꯁꯤꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯍꯩ ꯂꯩꯁꯤ, ꯅꯪꯕꯨ ꯁꯥꯎꯈꯤꯅꯨꯅꯦ, ꯆꯤꯡꯂꯥꯏ ꯂꯩꯕꯥꯛꯇ ꯊꯥꯏ ꯍꯥꯏꯕꯒꯤ ꯋꯥꯔꯧꯔꯤꯕ꯭ꯔꯣ ꯅꯪꯕꯨ? ꯑꯉꯥꯎꯕꯤ, ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯤꯡꯂꯥꯏ ꯅꯤꯡꯊꯧ ꯃꯁꯥꯅ
ꯃꯆꯥꯅꯨꯄꯤ ꯑꯍꯟꯕꯨ ꯄꯤꯌꯨ ꯍꯥꯏꯅ ꯑꯀꯛꯅꯅ ꯍꯥꯏꯔꯛꯄꯒꯤꯅꯤ꯫ ꯏꯕꯦꯝꯃ, ꯏꯆꯥꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒꯗꯕꯅꯤ꯫ ꯁꯦ ꯅꯪ ꯁꯥꯎꯔꯅꯨ, ꯅꯪꯒꯤ ꯐꯠꯇꯅꯕꯕꯨ ꯅꯪꯒꯤ ꯅꯄꯥꯕꯨꯡꯅ ꯀꯔꯤꯒꯤ ꯁꯤꯟꯗꯣꯏꯅꯣ? ꯏꯆꯥꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯁꯤꯟꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯁꯥꯎꯔꯅꯨꯀꯣ, ꯆꯠꯂꯣ, ꯅꯪꯒꯤꯅꯤ ꯍꯥꯏꯅ ꯂꯩꯕ ꯀꯥ ꯑꯗꯨꯗ ꯅꯪꯅ ꯍꯌꯦꯡ ꯁꯦꯠꯀꯗꯕ ꯐꯤꯔꯣꯜ ꯆꯥꯔꯣꯜꯗꯣ ꯌꯦꯡꯉꯨꯔ ꯆꯠꯂꯨ꯫ ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯪꯒꯤꯁꯨ ꯇꯣꯉꯥꯟꯅ ꯃꯐꯝ ꯑꯃ ꯈꯥꯛꯇꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯅꯁꯨ ꯅꯕꯦꯅꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯤꯗꯕꯒꯤ ꯋꯥꯅꯤ꯫ ꯅꯪꯅ ꯍꯥꯏꯕ ꯋꯥꯗ ꯑꯩꯅ ꯊꯥꯖꯕꯤꯒꯗꯕ ꯃꯥꯟꯕ꯭ꯔꯥ? ꯅꯪꯒꯤ ꯅꯆꯥꯗꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯍꯟꯕ ꯀꯩꯗꯧꯏ? ꯑꯩꯗꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅꯤꯡꯗꯦ꯫ ꯏꯆꯝ ꯆꯝꯅ ꯂꯩꯖꯕ ꯑꯗꯨꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯄꯥꯝꯖꯕ꯫ ꯅꯪꯒꯨꯝꯕꯤ ꯑꯋꯣꯟ ꯑꯋꯣꯟ ꯆꯥꯕꯤ ꯅꯨꯃꯤꯠꯂꯩ ꯅꯠꯇꯦ ꯑꯩꯁꯦ ꯇꯧꯕ ꯉꯝꯕꯤ꯫ ꯍꯩ ꯂꯟꯃꯤꯁꯥ, ꯂꯩꯁꯤꯕꯨ ꯄꯨꯁꯤꯟꯈ꯭ꯔꯣ ꯆꯠꯂꯣ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯃꯥꯒꯤ ꯊꯋꯥꯏꯁꯨ ꯁꯣꯏꯗꯅ ꯂꯧꯔꯒꯅꯤ꯫ ꯀꯔꯤ? ꯏꯅꯤꯡꯊꯧ, ꯀꯔꯤꯅꯣ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯅꯆꯥꯗ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝ ꯑꯗꯨꯗꯅꯤ ꯂꯩꯁꯤ ꯀꯩꯅꯥ ꯑꯃ ꯑꯣꯏꯕꯒꯤ ꯐꯤꯖꯣꯜ ꯅꯤꯡꯊꯤꯅ ꯁꯦꯠꯇꯨꯅ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯂꯥꯟꯃꯤ ꯄ꯭ꯔꯖꯥ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯄꯥꯠ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯗ ꯂꯥꯛꯏ꯫ ꯑꯃꯥꯏꯕ ꯑꯃꯅ ꯂꯥꯏꯁꯣꯟ ꯀꯌꯥ ꯁꯣꯜꯂꯝꯃꯤ, ꯑꯗꯨꯒ ꯆꯤꯡꯂꯥꯏꯁꯤꯡꯕꯨ ꯀꯧꯔꯝꯃꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯤꯡꯂꯥꯏꯁꯥ, ꯅꯈꯣꯏꯒꯤ ꯀꯩꯅꯥꯅ ꯅꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯦꯛ ꯍꯥꯏꯈꯤꯕꯒ ꯑꯇꯤꯌꯥ ꯄꯨꯝꯕ ꯏꯈꯪ ꯈꯪꯍꯧꯗ ꯅꯣꯡꯅ ꯄꯨꯝꯃꯝ ꯃꯝꯁꯤꯟꯈꯤ, ꯑꯗꯨꯒ ꯆꯤꯡꯂꯥꯏ ꯑꯆꯧꯕ ꯑꯃꯈꯛ ꯄꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯆꯤꯡꯂꯥꯏ ꯑꯗꯨ ꯄꯥꯏꯔꯛꯄ ꯎꯕꯗ ꯅꯤꯡꯊꯧꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯏꯪꯒꯤꯠ ꯑꯃ ꯄꯤꯈꯤ꯫ ꯂꯥꯟꯃꯤꯅ, ꯀꯔꯤꯅꯣ ꯁꯤꯗꯤ? ꯂꯥꯛꯑꯦ, ꯇꯨ ꯌꯥꯝꯅ ꯆꯥꯎꯔꯕ ꯆꯤꯡꯂꯥꯏ ꯑꯃ ꯂꯥꯛꯑꯦ꯫ ꯃꯁꯛꯁꯤ ꯎꯕꯗ ꯑꯀꯤꯕ ꯐꯥꯎꯏ꯫ ꯀꯔꯤꯅꯣ? ꯃꯥꯒꯤ ꯃꯁꯥꯁꯤꯗ ꯃꯩꯇꯥꯟ ꯑꯆꯥꯛꯄꯒꯨꯝ ꯃꯁꯥ ꯄꯨꯝꯕ ꯃꯩꯔꯤ ꯊꯣꯛꯄꯒꯨꯝ ꯇꯧꯏꯅ꯫ ꯆꯤꯡꯂꯥꯏ ꯑꯗꯨꯅ ꯂꯩꯃꯥꯏ ꯇꯝꯅ ꯄꯥꯏꯊꯔꯛꯄꯗ ꯆꯤꯡꯂꯥꯏ ꯑꯗꯨꯕꯨ ꯀꯤꯖꯕ ꯄ꯭ꯔꯖꯥꯁꯤꯡ ꯂꯥꯟꯃꯤꯁꯤꯡ ꯈꯔꯗꯤ ꯆꯦꯟꯈꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯃꯍꯥꯛꯅ ꯀꯔꯤꯕꯨ ꯈꯜꯂꯤꯕ? ꯆꯤꯡꯂꯥꯏ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯍꯦꯛ ꯂꯦꯞꯄꯒ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯃꯥꯅ ꯄꯥꯏꯅꯔꯛꯄ ꯈꯨꯠꯂꯥꯏꯁꯤꯡꯅ ꯆꯤꯡꯂꯥꯏ ꯑꯗꯨꯗ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯦ, ꯌꯥꯝꯅ ꯆꯥꯎꯕ ꯂꯥꯡ ꯑꯃ ꯇꯧꯗꯨꯅ ꯆꯤꯡꯂꯥꯏ ꯑꯗꯨꯕꯨꯁꯨ ꯐꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯅ ꯍꯦꯟꯅ ꯁꯥꯎꯔꯕ ꯆꯤꯡꯂꯥꯏꯅ ꯃꯥꯒꯤ ꯃꯈꯣꯡ ꯑꯆꯧꯕ ꯑꯗꯨꯅ ꯂꯩꯁꯤꯕꯨ ꯐꯥꯔꯒ ꯍꯧꯅ ꯂꯥꯎꯅ ꯈꯣꯡꯗꯨꯅ ꯑꯃꯨꯛꯇꯪ ꯃꯌꯥꯗꯒꯤ ꯃꯩꯕꯨꯜ ꯑꯆꯧꯕ ꯑꯃ ꯀꯥꯝꯁꯤꯜꯂꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯥꯏꯗꯨꯅ ꯆꯤꯡꯂꯥꯏ ꯑꯗꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤ꯫ ꯑꯆꯠꯆꯥ, ꯂꯥꯛꯆꯩꯗ! ꯑꯩꯅ ꯇꯧꯕ ꯊꯧꯔꯥꯡ ꯄꯨꯝꯕ ꯑꯔꯦꯝꯕꯗ ꯇꯥꯗꯨꯅ ꯀꯥꯏꯔꯕꯀꯣ? ꯃꯥꯅ ꯏꯆꯥꯅꯨꯄꯤ ꯂꯩꯁꯤꯕꯨꯁꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯀꯔꯝꯅ ꯃꯥꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯀꯧꯒꯅꯤ? ꯂꯥꯏꯅ ꯅꯥꯞꯊꯣꯛꯈꯤꯗ, ꯇꯥꯡꯅ ꯐꯪꯕ ꯇꯥꯟꯖꯥꯁꯦ! ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯌꯥꯝꯅ ꯆꯥꯛꯅ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯂꯥꯏꯁꯤꯡꯒꯤ ꯑꯣꯏꯕ ꯂꯩꯕꯥꯛ ꯑꯁꯤꯗꯁꯨ ꯃꯤꯔꯝꯂꯦꯟꯒꯨꯝ ꯅꯤꯡꯊꯧ ꯄꯥꯟꯗꯨꯅ ꯂꯩꯕ ꯂꯩꯕꯥꯛ ꯑꯃꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯣꯅꯨꯡ ꯑꯁꯤ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯅ ꯂꯩꯇꯦꯡꯉꯤ꯫ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯍꯦꯛ ꯎꯕꯗ ꯏꯆꯝ ꯆꯝꯕ ꯀꯥ ꯑꯃꯗꯤ ꯃꯥꯟꯗꯦ꯫ ꯂꯩꯁꯤ ꯋꯥꯈꯜ ꯃꯥꯡꯂꯨꯔꯕ ꯃꯇꯨꯡ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯀꯩꯅꯣ ꯀꯣꯛꯁꯤꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯆꯤꯛꯂꯤꯕ ꯑꯁꯤꯕꯣ? ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯑꯗꯨ ꯃꯀꯣꯛꯇꯨꯅ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯂꯩꯔꯤꯕ ꯑꯁꯤꯕꯣ? ꯀꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯏꯪꯅ ꯐꯖꯈ꯭ꯔꯦꯗ꯫ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯃꯅꯨꯡꯂꯅꯦ ꯑꯁꯤꯕꯣ? ꯋꯥꯈꯜ ꯁꯨꯝ ꯈꯟꯖꯤꯜꯂꯨꯕꯗ ꯀꯔꯤ ꯊꯣꯛꯈꯤꯕ ꯍꯥꯏꯅ ꯅꯤꯡꯁꯤꯡꯂꯛꯄ ꯃꯇꯝꯗ ꯅꯠꯇꯦ, ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯦ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡ ꯅꯠꯇꯦ꯫ ꯀꯅꯥ ꯂꯩꯕꯒꯦ? ꯀꯅꯥ ꯂꯩꯕꯒꯦ? ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯥ ꯃꯐꯝ ꯑꯁꯤꯗ? ꯀꯔꯤꯒꯨꯝꯕ ꯂꯩꯔꯕꯗꯤ, ꯑꯩꯅ ꯀꯧꯔꯤꯕꯁꯤ ꯇꯥꯔꯕꯗꯤ ꯑꯃꯨꯛꯇ ꯈꯨꯝꯕꯤꯔꯛꯑꯣ꯫ ꯀꯅꯥ ꯂꯩꯕꯒꯦ? ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯂꯨꯝ ꯂꯥꯎꯕ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ, ꯋꯥꯈꯜ ꯂꯥꯛꯑꯕ꯭ꯔꯥ? ꯅꯪ ꯄꯥꯈꯠꯀꯅꯨ, ꯃꯐꯝ ꯑꯁꯤꯗ ꯅꯪꯕꯨ ꯀꯅꯥꯅꯁꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯅꯪ ꯀꯔꯤ ꯆꯥꯅꯤꯡꯏ? ꯅꯪ ꯀꯔꯤ ꯄꯥꯝꯃꯤ? ꯈꯣꯟꯖꯦꯜ ꯇꯃꯛ ꯂꯩꯁꯤꯅ ꯇꯥꯕꯅꯤ, ꯃꯁꯛꯇꯤ ꯎꯕ ꯐꯪꯗꯦ꯫ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ? ꯑꯩꯒꯤ ꯃꯥꯡꯗ ꯊꯣꯛꯂꯛꯑꯣ꯫ ꯅꯪ ꯀꯔꯤ ꯄꯥꯝꯃꯤ? ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯍꯥꯏꯌꯨ, ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯍꯟꯒꯦ꯫ ꯃꯁꯛ ꯃꯁꯥꯁꯨ ꯎꯗꯦ, ꯑꯩꯒꯤ ꯑꯄꯥꯝꯕ ꯍꯥꯏꯌꯨ ꯍꯥꯏꯔꯕꯗꯤ ꯅꯪꯅ ꯑꯩꯒꯤ ꯃꯤꯠꯃꯥꯡ ꯑꯁꯤ ꯊꯣꯛꯂꯛꯄ ꯑꯗꯨꯅꯤ꯫ ꯊꯣꯛꯂꯛꯑꯣ ꯑꯩꯒꯤ ꯃꯥꯡꯗ꯫ ꯅꯨꯄꯥ ꯑꯗꯨ ꯂꯩꯁꯤꯒꯤ ꯃꯥꯡꯗ ꯊꯣꯛꯂꯛꯏ꯫ ꯃꯗꯨꯗ ꯈꯪꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯊꯣꯛꯈꯤ꯫ ꯍꯤꯡꯆꯥꯕꯅꯦ! ꯅꯪ ꯀꯅꯥꯅꯣ? ꯍꯤꯡꯆꯥꯕ! ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯀꯅꯨ! ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯕꯗꯤ
Nupa adugi mamai ado achakpa maigumna ngangi. Masa pumbasu ngakra thangjing yatpagum mayat mayat yatli. Masa pumbasu ngakra thangji yatpagum mayat mayat yatli. Nupa asigi maong mataw asi ubadani laisi mana kiriba. Aibu tholo haina kauthoklaga karigi aibu ubada kiriba. Ai kana sunate. Ai sinangi bor aduni. Nang mafam asida aigi kaina oina aina purakhibani. Aduna nang luhongnabagi shem saduna leiro. Nangi nanai kaya mafam asida changlaklagani. Ngasaidagi nangbu wakhal lakpa ngairambani. Laisi akiba pumba phajinduna khumlakli. Aidi mathong maram su khangdaba nangka karigi luhongdoriba. Aidi ngamoi luhongba. Ai isana yana mafam asida lakhiba sunate. Mabuk phatraba aigi ipaning thaugi amadi. Magi nupi atombina makhoina sinaduna aibu usin tawbani. Aduna aidi luhongba sungam ngamoi. Aibu aigi lebakta thinbiyo. Mafam asida ai leningde. Nupa adu laisigi mana khara nakna changsilaktuna. Hoi, nupi na khon kana nganga. Nang se aigi nupi oigi haina nangi mabuk phattaba napa ning thawadada mamal atahangba khudol kaya piduna. Nanga sinakhrami. Wayam na ngangano. Aina taw haiba thabagasi khaktamakto. Atopa ahenba wayam na nganglaklabadi nang khudong thiba taba natana upay leite. Wahai asi hairaga laisigi makhut phatpaiduna kuzi ama sejinbiram aduga nupa aduka adudagi thoki. Nupa adu hek thokibaga nupi khara changlaktuna laisida khurumduna hairi. Ibema Maharani nangi luhongbagi anauba phizon mafam asida leizari. Aikhoina purakliba phizon ase sejinnaba haijari. Ai Maharani nate. Aibu Maharani haina kawkano. Puthogo chalo phizon singdo. Ai kanaga suluhongloi. Nakoi thokro chalo. Tapthabikho Maharani. Aikhoigi jinglai ningthau oiriba iningthau singsubana haiba wada yadrabadi soidana awaba taragani. Upaidi leite laisi lohongbagi phizon adu setuna thoglei. Lohong phamdani lei pareng adu bor oiriba mahak tuda huklo haiba laisi mahak yaramde. Lei pareng hu haibada laisina sumya mak yaraktrabada jingsuba asauba saktam amada. Hoi, kana lei. Hanubi adu pusilo. Aduga masigi nupi asi lei pareng huktaba ngambri yenge. Lani sing aduna laisigi mabok oiriba Gayatri bu luhongpham asida pusilei. Lanmi amana Gayatri gi mangakta thang thami. Ibo, namafam asida mathaw karamna. Nangi nabok ase kangi hairabadi lei pareng asi huklo. Aina namata lei pareng asi so huklo. Ai luhongba si sungangamoy. Lanmi sha, hanubi adu mga kaktuna halo. Yathang asi hek phangbada Lanmi aduna Gayatri bu hatki honare. Ngaiko. Ai lei pareng asi huklaki. Lohongba asi hari. Ai gi bok puthado. Laisina lei pareng asi hukkrabanina Gayatri bu amu pusinki. Lohongba loiraba matong laisi jinglai gi konung aduda mabuk mafam kadaida leibano haina kanna thiri. Sum lakpa matamda nupa amada thomjilwi. Ai soikre. Uhogdabane. Ai soikre. Nupa aduna nangdi kanano. Nupa aduna laisigi manakta sangsilaktuna manam susut namlei aduga amu hairi. Nangdi taibang miyoibanidana. Ho, mafam asida lakiba kainya aduni. Natrani ha. Oirongani khalida. Nang seliba phizol amadi siriba lei pareng asina takpadi nakhoigi luhongba adasu loire habanine natra. Ado phare. Hai nupi. Nangi naming kari kawi. Ha. Laisi. Ha. Masakti phajaini ha. Nangbu mafam asida nasani yana lakpadi oiramgani haiba thajade. Nangi ningthau aduga luhonglasu matam kayam kuinaba mafam asida leiminagadori mafam asida asiba kauba mahakna ngaiduna leiraba ningthauni kuiraroi nang natragama soidrabani karino nangna hairibada ningthau mahak karigi sigadoriba aduga ina karigi amu
ꯃꯔꯖꯤꯠ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯑꯗꯨꯒꯤ ꯋꯥꯍꯪ ꯑꯗꯨꯗꯤ ꯅꯪꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕ ꯃꯍꯥꯛꯇ ꯍꯪꯂꯛꯇ꯭ꯔꯕ꯭ꯔꯥ? ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯅꯪꯒꯤ ꯅꯨꯄꯥꯗꯨꯗ ꯍꯪꯉꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯃꯔꯖꯤꯠ ꯂꯩꯁꯤꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯗꯨꯅ ꯆꯠꯈꯤ꯫ ꯂꯩꯁꯤ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨ ꯇꯝꯅ ꯑꯃꯨꯛ ꯍꯟꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯃ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯗꯨꯅ ꯀꯧꯔꯛꯏ, "ꯍꯦ, ꯅꯪ ꯉꯥꯏꯈꯣ ꯅꯨꯄꯤ! ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯑꯁꯦ ꯑꯩꯒꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯅꯪ ꯃꯉꯣꯟꯗ ꯌꯥꯝꯅ ꯍꯦꯟꯖꯤꯟꯕ ꯌꯥꯔꯣꯏ꯫ ꯅꯪꯅ ꯅꯤꯡꯊꯧ ꯑꯁꯤꯗ ꯅꯪꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯅ ꯍꯦꯛ ꯈꯜꯂꯕ?" ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯂꯦꯞꯂꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯃꯇꯣꯝꯇ ꯁꯦꯒꯥꯏꯔꯛꯇꯨꯅ ꯃꯩ ꯃꯍꯤꯒꯤ ꯇꯨꯔꯦꯟ ꯑꯃ ꯁꯦꯝꯂꯛꯂꯝꯃꯤ꯫ "ꯁꯤ ꯎꯔꯕ꯭ꯔꯥ? ꯁꯤꯒꯨꯝꯕ ꯇꯨꯔꯦꯟ ꯑꯗꯨꯗ ꯅꯪꯕꯨ ꯑꯩꯅ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯊꯝꯒꯅꯤ ꯈꯪꯉꯨ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯅꯪ ꯈꯪꯂꯕ꯭ꯔꯥ?" ꯂꯩꯁꯤ ꯈꯪꯂꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯅꯣꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯆꯠꯈꯤ꯫ ꯂꯩꯁꯤ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯟꯗꯨꯅ ꯂꯥꯛꯏ, "ꯀꯔꯤꯅꯣ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯑꯁꯤꯕꯨ? ꯑꯉꯛꯄꯒꯤ ꯑꯉꯛꯄ ꯉꯥꯛꯇ, ꯀꯤꯕ ꯑꯃ ꯌꯥꯎꯔꯤ ꯏꯁꯥꯁꯦ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯒꯗꯧꯔꯤꯕ? ꯑꯩꯒꯤ ꯏꯕꯣꯛꯇꯨꯅ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ? ꯃꯍꯥꯛ ꯎꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯗꯕ ꯌꯥꯗꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯁꯤꯗꯧꯔꯕ ꯅꯤꯡꯊꯧ ꯅꯠꯇ꯭ꯔꯒ ꯑꯩ?" ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯅꯤꯡꯊꯧꯁꯤ ꯃꯥꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯕ, ꯑꯗꯨꯒ ꯑꯩꯅ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯑꯩꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯅ ꯈꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕ? ꯑꯩꯅ ꯍꯦꯟꯅ ꯄꯥꯝꯖꯗꯦ ꯑꯁꯤꯕꯨ ꯅꯨꯄꯥꯅꯦꯅ ꯃꯤꯔ ꯁꯥꯔ ꯂꯥꯏꯔ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯁꯦ ꯃꯥꯒꯤ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯍꯥꯏꯕ ꯁꯥꯔꯤ꯫ ꯃꯥꯒꯤ ꯅꯨꯄꯥ ꯑꯣꯏꯔꯕꯗꯤ ꯑꯩ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯇ꯭ꯔꯕꯁꯨ ꯃꯥꯒ ꯑꯗꯨꯝ ꯂꯨꯍꯣꯡꯕ ꯀꯩꯗꯧꯒꯦ? ꯃꯈꯣꯏ ꯃꯁꯦꯟ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯑꯐꯕ ꯑꯃꯠꯇ ꯂꯩꯔꯝꯃꯣꯏ꯫ ꯀꯤꯍꯟꯕꯒ ꯈꯪꯍꯟꯕꯒ, ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ ꯌꯥꯏꯇꯝꯕꯤ ꯉꯥꯛꯇ꯫ ꯑꯩꯁꯦ ꯃꯤꯑꯣꯏꯕ ꯑꯃꯅꯤ ꯀꯥꯏꯅ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔ ꯃꯈꯣꯏꯒꯤꯁꯦ? ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕ? ꯍꯟꯗꯛꯁꯨ ꯅꯨꯄꯥ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯖꯤꯟꯈꯤ꯫ ꯂꯩꯁꯤ ꯋꯥꯈꯜ ꯑꯃꯗ ꯂꯥꯛꯄꯅ ꯃꯥꯡꯗ ꯇꯨꯡꯗ ꯀꯅꯥ ꯂꯩꯔꯤ ꯍꯥꯏꯕ ꯈꯪꯕꯤꯕ ꯅꯠꯇꯦ꯫ ꯆꯤꯡꯁꯨꯕꯅ, "ꯀꯔꯤꯕ? ꯃꯈꯣꯏ ꯃꯁꯦꯟ ꯀꯩꯗꯧꯋꯦꯕ? ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ? ꯑꯗꯨꯒ ꯅꯪꯕꯨ ꯅꯨꯡꯊꯤꯜ ꯑꯁꯤꯗ ꯃꯤꯠ ꯑꯗꯨꯁꯨ ꯎꯗ꯭ꯔꯕ꯭ꯔꯥ? ꯅꯪ ꯃꯤꯇꯥꯡꯕꯤ ꯑꯃ ꯑꯣꯏꯔꯕ?" "ꯀꯩꯁꯨ ꯅꯠꯇꯦ꯫ ꯀꯔꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤꯅꯣ? ꯆꯠꯂꯣ ꯌꯦꯡꯅꯤꯡꯗꯦ ꯅꯁꯛꯇꯣ." ꯆꯤꯡꯁꯨꯕ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯃꯇꯝ ꯑꯁꯤꯗ ꯂꯩꯁꯤꯅ ꯑꯃꯨꯛ ꯈꯥꯝꯂꯛꯂꯝꯃꯤ, "ꯉꯥꯏꯈꯣ, ꯑꯩꯒꯤ ꯏꯕꯣꯛ ꯃꯐꯝ ꯀꯗꯥꯏꯗ ꯂꯩ? ꯑꯁꯦꯡꯕ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ꯫ ꯃꯇꯧ ꯀꯔꯝꯅ ꯅꯪꯅ ꯃꯍꯥꯛꯁꯨ ꯑꯃꯨꯛ ꯄꯨꯔꯛꯂꯤꯕꯅꯣ? ꯑꯩꯒꯤ ꯏꯕꯣꯛꯀꯤ ꯂꯩꯐꯝ ꯇꯥꯛꯑꯣ ꯑꯩꯉꯣꯟꯗ." ꯆꯤꯡꯁꯨꯕ ꯂꯩꯁꯤꯒꯤ ꯃꯃꯥꯏꯗ ꯃꯈꯨꯠꯇꯨꯅ ꯆꯞꯁꯤꯟꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯅꯅꯤꯡ ꯇꯧꯗꯨꯅ ꯂꯩꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯑꯃꯅ, ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯌꯥꯅꯤꯡꯗꯕ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯔꯛꯄꯗ ꯅꯪꯒꯤ ꯅꯕꯣꯛ ꯑꯗ ꯂꯣꯏꯔꯦ ꯈꯪꯉꯨ, ꯃꯊ꯭ꯋꯥꯏꯗꯨ ꯑꯩꯅ ꯂꯧꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯅꯪ ꯑꯩꯅ ꯌꯥꯅꯕ ꯄꯨꯝꯅꯃꯛ ꯇꯧꯒꯗꯕꯅꯤ꯫ ꯅꯪ ꯑꯩꯒꯤ ꯅꯨꯄꯤꯅꯤ, ꯃꯁꯤ ꯈꯪ ꯊꯕꯛ ꯇꯧ." "ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯕꯣꯛꯇ ꯃꯇꯨ ꯅꯥꯝ ꯍꯦꯛ ꯁꯣꯛꯂꯝꯂꯕ ꯑꯩꯅ ꯅꯪꯕꯨꯁꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯈꯪꯉꯨ꯫ ꯑꯩꯅ ꯅꯪꯕꯨ ꯀꯤꯕꯤꯒꯗꯕ ꯅꯠꯇꯦ꯫ ꯅꯈꯨꯠꯁꯨ ꯊꯥꯗꯣꯛꯑꯣ." ꯆꯤꯡꯁꯨꯕꯅ ꯂꯩꯁꯤꯕꯨ ꯏꯟꯕꯣꯏ ꯀꯩꯑꯣꯏ ꯇꯧꯗꯨꯅ ꯐꯠ ꯂꯥꯎꯅ ꯏꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛ ꯁꯍꯨꯝ ꯅꯥꯏꯅ ꯁꯥꯎꯔꯞ ꯇꯧꯅ ꯆꯠꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯟꯃꯤ ꯈꯔ ꯂꯩꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯋꯥ ꯈꯔ ꯍꯥꯏꯔꯛꯏ꯫ "ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃꯕꯨ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗ ꯀꯣꯏꯊꯣꯛꯂꯨꯅꯕ ꯅꯤꯡꯊꯧꯅ ꯌꯥꯊꯪ ꯄꯤꯔꯛꯂꯦ꯫ ꯑꯗꯨꯅ ꯊꯣꯛꯂꯁꯤ ꯃꯄꯥꯟ ꯂꯥꯡꯗ." ꯂꯩꯁꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯕꯗꯨ ꯎꯕꯗ ꯂꯥꯟꯃꯤꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯏꯕꯦꯝꯃ, ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯗꯤ ꯃꯍꯥꯔꯥꯅꯤꯅ ꯑꯗꯨꯝ ꯊꯣꯛꯂꯛꯎ ꯇꯥꯛꯄꯤꯔꯛꯏꯗꯣ." "ꯐꯔꯦ ꯂꯥꯟꯃꯤꯁꯥ, ꯆꯠꯁꯤ ꯃꯥꯡꯊꯥꯔꯣ." ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯇꯧꯗꯨꯅ ꯂꯩꯁꯤꯕꯨ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯄꯅ ꯁꯨꯝ ꯆꯠꯂꯁꯨ ꯆꯤꯡꯁꯨꯕ ꯃꯍꯥꯛꯇꯤ ꯂꯩꯔꯝꯗꯦ꯫ ꯃꯇꯧꯗꯨꯅ, "ꯂꯦꯞꯄꯣ ꯂꯥꯟꯃꯤꯁꯥ, ꯂꯦꯞꯄꯣ! ꯅꯈꯣꯏꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯃꯐꯝ ꯀꯗꯥꯏꯗꯅꯣ? ꯑꯁꯦꯡꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ꯫ ꯑꯩꯕꯨ ꯀꯔꯤꯒꯤ ꯅꯥꯏꯇꯣꯝ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯏꯕꯅꯣ? ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯤꯡꯊꯧ ꯃꯍꯥꯛꯇꯤ ꯂꯩꯔꯝꯗ꯭ꯔꯤꯕꯅꯣ?" ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯂꯩꯁꯤꯗ ꯊꯥꯡ ꯊꯝꯂꯛꯏ꯫ ꯑꯗꯨꯒ ꯆꯤꯡꯂꯥꯏ ꯑꯃ ꯄꯥꯏꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯄꯥꯏꯊꯔꯛꯇꯨꯅ ꯃꯤ ꯑꯃ ꯑꯣꯟꯊꯣꯔꯛꯏ꯫ ꯃꯍꯥꯛ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯂꯥꯏꯖꯤꯡꯅꯤ꯫ "ꯍꯦ ꯅꯨꯄꯤ, ꯅꯪ ꯍꯧꯖꯤꯛꯇꯤ ꯃꯍꯥꯔꯥꯅꯤ ꯀꯥꯏꯗꯨ ꯑꯣꯏꯔꯕꯅꯤꯅꯦ ꯍꯥ? ꯑꯩꯅ ꯑꯣꯏꯒꯗꯕ ꯐꯝ ꯑꯁꯤ ꯅꯪꯅ ꯂꯥꯛꯇꯨꯅ ꯃꯨꯟꯕꯅꯤꯅꯦ ꯍꯥ? ꯑꯩꯒꯤ ꯏꯐꯝꯗꯒꯤ꯫ ꯑꯗꯨꯒꯤ ꯗꯟꯗꯤ ꯑꯣꯏꯅ ꯉꯁꯤꯗꯤ ꯅꯪꯕꯨ ꯑꯩꯅ ꯍꯥꯠꯄ ꯇꯥꯔꯦ꯫ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯈ꯭ꯔꯕꯗꯤ ꯏꯅꯤꯡꯊꯧ ꯃꯍꯥꯛ ꯁꯥꯞ ꯑꯗꯨꯁꯨ ꯀꯣꯛꯂꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯒꯅꯤ."
ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ? ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕ ꯄꯥꯝꯖꯗꯦ꯫ ꯅꯪꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕꯗꯣ ꯑꯣꯏꯖꯍꯧꯔꯣ, ꯑꯗꯨꯒ ꯑꯩꯕꯨ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯑꯃꯨꯛꯇ ꯊꯤꯜꯂꯣ꯫ ꯑꯩꯕꯨ ꯅꯪꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯅꯦ? ꯑꯄꯪꯕꯤ, ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ꯫ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯈꯔꯒꯤ ꯅꯤꯡꯊꯧꯅ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯔꯒ ꯅꯄꯨꯟꯁꯤꯗꯨ ꯅꯤꯡꯊꯧꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯊꯥꯈ꯭ꯔꯒꯗꯕꯅꯤ꯫ ꯇꯨ, ꯂꯥꯏꯔꯝꯂꯦꯟ ꯑꯁꯤꯗ꯫ ꯑꯗꯨꯕꯨ ꯀꯤꯕꯒꯤ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯍꯧꯖꯤꯛ ꯃꯍꯥꯔꯥꯅꯤ ꯑꯣꯏꯖꯔꯨ ꯌꯥꯗ꯭ꯔꯤꯕ? ꯂꯥꯏꯖꯤꯡꯅ ꯂꯩꯁꯤꯒꯤ ꯇꯨꯡꯒꯤ ꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯐꯣꯏꯔꯒ, ꯅꯪꯅ ꯈꯪꯒꯗꯕ ꯑꯃꯅ, ꯑꯩꯁꯤ ꯅꯕꯦꯝꯃꯅꯤ꯫ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯅꯪꯕꯨ ꯉꯁꯤ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯑꯔꯦꯞꯄ ꯋꯥꯈꯜꯅꯤ꯫ ꯂꯥꯟꯃꯤꯁꯥ, ꯅꯨꯄꯤꯁꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯨ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯀꯤꯔꯕ ꯂꯩꯁꯤ ꯄꯨꯛꯅꯤꯡꯗ ꯈꯜꯂꯛꯏ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯕꯨ ꯀꯟꯕꯤꯌꯨ, ꯑꯩꯕꯨ ꯀꯟꯕꯤꯌꯨ, ꯀꯅꯥꯅꯣ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯇꯨ, ꯎꯔꯕ꯭ꯔꯥ ꯑꯩꯒꯤ ꯁꯥꯡꯂꯕ ꯊꯧꯔꯕ ꯈꯨꯖꯤꯟ ꯑꯁꯦ? ꯃꯁꯤꯅ ꯅꯪꯒꯤ ꯅꯃꯥꯏ ꯐꯖꯕꯤ ꯑꯁꯤ ꯈꯣꯠꯇꯠꯀꯦꯀꯣ꯫ ꯀꯝꯗꯧꯏ, ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯅꯪꯁꯨ ꯑꯩꯒꯤ ꯏꯅꯤꯡꯊꯧꯕꯨ ꯅꯪꯅ ꯃꯨꯟꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯈꯪꯕ꯭ꯔꯥ ꯅꯪ? ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯩꯁꯤꯒꯤ ꯃꯃꯥꯏ ꯑꯗꯨ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯕ ꯃꯈꯩ ꯈꯣꯠꯄꯤꯔꯤ꯫ ꯃꯗꯨꯗꯁꯨ ꯄꯦꯟꯗ꯭ꯔꯗꯨꯅ ꯍꯥꯠꯂꯒꯤ ꯃꯇꯥꯒꯨꯝ ꯂꯥꯏꯖꯤꯡ ꯆꯤꯡꯂꯥꯏ ꯑꯣꯟꯊꯣꯔꯛꯇꯨꯅ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯌꯥꯝꯅ ꯀꯟꯕ ꯁꯥꯐꯨꯗ ꯂꯩꯁꯤꯕꯨ ꯊꯨꯝꯅ ꯁꯤꯈ꯭ꯔꯁꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯌꯥꯗꯒꯤ ꯃꯩꯕꯨꯜ ꯑꯃ ꯀꯥꯝꯊꯣꯛꯏ꯫ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯂꯥꯏꯖꯤꯡ ꯃꯥꯅ ꯀꯥꯝꯊꯣꯔꯛꯏꯕ ꯃꯩꯕꯨꯜ ꯑꯗꯨ ꯆꯥꯎꯔꯕ ꯃꯁꯥꯅ ꯉꯥꯛꯊꯣꯔꯛꯏ꯫ ꯃꯗꯨꯒꯤ ꯉꯥꯛꯊꯣꯔꯛꯄ ꯃꯩ ꯑꯗꯨꯅ ꯂꯥꯏꯖꯤꯡ ꯃꯥꯅ ꯀꯥꯝꯊꯣꯛꯆꯈꯤꯕ ꯃꯩ ꯑꯗꯨꯅ ꯃꯁꯥꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯂꯥꯏꯖꯤꯡ ꯃꯁꯥ ꯑꯣꯏꯅ ꯃꯩꯗꯨꯅ ꯆꯥꯛꯆꯈꯤ꯫ ꯌꯥꯝꯅ ꯆꯥꯎꯅ ꯃꯁꯥ ꯐꯅ ꯂꯩꯔꯝꯕ ꯆꯤꯡꯂꯥꯏ ꯑꯗꯨꯁꯨ ꯃꯤ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯏ꯫ ꯆꯤꯡꯁꯨꯕꯅ, "ꯍꯣꯏ, ꯌꯥꯔꯦ꯫ ꯅꯪ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ꯫ ꯅꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯛꯂꯣ." ꯂꯩꯁꯤ ꯌꯥꯝꯅ ꯀꯤꯕ ꯄꯥꯈꯠꯄ ꯃꯤꯠꯌꯦꯡ ꯑꯃ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯆꯤꯡꯂꯥꯏ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯅꯪ ꯑꯣꯏꯔꯦ꯫ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯤꯡꯗꯦ꯫ ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯟꯕꯤꯌꯨ꯫ ꯑꯩꯕꯨ ꯃꯐꯝꯁꯤꯗꯒꯤ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯑꯩ ꯁꯤꯗ ꯂꯩꯕ ꯌꯥꯝꯅ ꯀꯤꯖꯔꯦ꯫ ꯆꯤꯡꯁꯨꯕꯗ ꯂꯩꯁꯤꯒꯤ ꯃꯃꯥꯏꯗ ꯂꯩꯔꯤꯕ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯃꯤꯀꯨꯞꯇ ꯐꯍꯟꯈꯤ꯫ ꯑꯗꯨꯒ ꯆꯤꯡꯂꯥꯏ ꯑꯃꯨꯛ ꯑꯣꯟꯗꯨꯅ ꯂꯩꯁꯤꯕꯨ ꯄꯨꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯄꯥꯏꯔꯒ ꯆꯠꯈꯤ꯫ ꯂꯥꯏꯖꯤꯡ ꯃꯍꯥꯛꯇꯤ ꯃꯁꯥꯅ ꯊꯥꯛꯆꯕ ꯂꯥꯡꯗ ꯃꯁꯥ ꯊꯨꯖꯗꯨꯅ ꯃꯩ ꯑꯗꯨꯅ ꯆꯥꯛꯇꯨꯅ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯧꯈꯤ꯫ ꯀꯣꯅꯨꯡꯗ ꯌꯧꯔꯕ ꯃꯇꯨꯡ ꯂꯩꯁꯤꯕꯨ ꯃꯈꯣꯏꯒꯤ ꯍꯤꯞꯅꯕ ꯊꯥꯔꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯍꯟꯗꯨꯅ ꯂꯩꯁꯤꯒꯤ ꯃꯃꯥꯏꯗ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ, "ꯍꯦ ꯑꯉꯥꯎꯕꯤ, ꯀꯔꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯀꯤꯔꯤꯕꯅꯣ? ꯑꯩ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯁꯦ, ꯑꯩꯅ ꯅꯪꯒꯤ ꯅꯈꯨꯠꯇ ꯁꯤꯔꯤꯕ ꯈꯨꯖꯤ ꯑꯁꯤ ꯑꯆꯝꯕ ꯅꯠꯇꯦ꯫ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡ ꯊꯤꯕ ꯇꯥꯔꯕ ꯈꯨꯖꯤꯁꯤꯗ ꯑꯩꯕꯨ ꯀꯧꯔꯣ꯫ ꯁꯦ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣꯀꯣ꯫ ꯑꯩ ꯊꯨꯅ ꯑꯃꯨꯛ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯈꯤ." ꯂꯩꯁꯤ ꯆꯤꯡꯁꯨꯕꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯌꯥꯜꯂꯒ, "ꯅꯪ ꯆꯠꯈꯤꯅꯨ꯫ ꯑꯩ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯀꯤꯖꯩ꯫ ꯅꯪ ꯆꯠꯈꯤꯅꯨ." "ꯀꯩꯁꯨ ꯇꯧꯔꯣꯏꯁꯤ. ꯐꯖꯅ ꯄꯣꯊꯥꯔꯒ ꯂꯩꯔꯣ. ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯀꯅꯨ. ꯅꯅꯥꯏ ꯅꯨꯄꯤꯁꯤꯡ ꯑꯁꯤꯒ ꯐꯖꯅ ꯂꯩꯔꯝꯃꯨ." ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯤꯡꯁꯨꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯂꯩꯁꯤ ꯃꯇꯣꯝꯇ ꯈꯟꯖꯍꯧꯏ꯫ ꯑꯩꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯐꯠꯇꯕ ꯑꯣꯏꯅ ꯎꯔꯨꯔꯤꯕ ꯑꯁꯤ ꯂꯥꯜꯂꯕ꯭ꯔꯥ? ꯀꯔꯤꯅꯣ ꯃꯥꯅ ꯉꯁꯤ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯣ? ꯃꯥꯏꯊꯣꯡꯗ ꯑꯀꯤꯕ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯔꯕꯁꯨ ꯑꯗꯨꯛꯍꯥꯛꯅ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯅꯠꯇꯕ ꯃꯥꯜꯂꯤ꯫ ꯆꯤꯡꯁꯨꯕ ꯃꯄꯥꯟꯗ ꯁꯥꯎꯅ ꯊꯣꯛꯂꯛꯇꯨꯅ, "ꯍꯩ ꯂꯥꯟꯃꯤꯁꯥ, ꯑꯩꯒꯤ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯎꯃꯪ ꯑꯁꯤꯗ ꯑꯩꯅ ꯂꯥꯟꯃꯤ ꯈꯔ ꯐꯥꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯗꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯨꯔꯛꯇꯨꯅ ꯃꯩꯒꯤ ꯇꯨꯔꯦꯜ ꯑꯗꯨꯗ ꯂꯨꯞꯇꯨꯅ ꯊꯝꯃꯨ꯫ ꯃꯤ ꯃꯁꯛ ꯈꯪꯗ꯭ꯔꯕꯗꯤ ꯗꯟꯗꯤ ꯐꯪꯖꯕ ꯇꯥꯕꯅꯤ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯥꯏꯔꯦꯝꯕꯤ ꯃꯔꯤꯅ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯒ ꯆꯤꯡꯁꯨꯕ ꯃꯍꯥꯛꯅ ꯃꯌꯥꯏꯗ ꯐꯝꯗꯨꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯂꯥꯏꯖꯅ ꯍꯥꯏꯔꯛꯄ ꯊꯋꯥꯏ ꯋꯥꯅ ꯍꯥꯏꯔꯛꯏ꯫ "ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯒꯤ ꯐꯤꯚꯝ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯁꯣꯛꯆꯤꯜꯂꯛꯏ꯫ ꯃꯁꯤꯕꯨ ꯉꯥꯛꯊꯣꯛꯅꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕ ꯑꯁꯤ ꯌꯥꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯀꯔꯝꯅ ꯇꯧꯒꯅꯤ?" "ꯑꯩꯒꯤ ꯃꯇꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯤꯕꯒꯦ?" "ꯉꯁꯤꯒ ꯊꯥꯅ ꯍꯞꯇꯥ 2 ꯃꯨꯛꯇꯤ ꯂꯩꯔꯤ ꯏꯅꯤꯡꯊꯧ꯫ ꯏꯅꯤꯡꯊꯧꯒꯤ ꯍꯛꯆꯥꯡꯒꯤ ꯁꯤꯡꯂꯤꯁꯤꯡ ꯑꯁꯤ ꯏꯒꯤ ꯈꯣꯡꯖꯦꯜ ꯍꯦꯟꯅ ꯍꯦꯟꯅ ꯌꯥꯡꯈꯠꯂꯛꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯋꯥꯖꯔꯤꯕꯅꯤ." "ꯐꯔꯦ. ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯅꯈꯣꯏꯁꯨ ꯅꯪꯒꯤ ꯂꯩꯐꯝꯗ ꯆꯠꯂꯨ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ, ꯑꯩꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯀꯅꯥꯗꯁꯨ ꯈꯪꯍꯟꯕ ꯌꯥꯗꯦ꯫ ꯐꯤꯚꯝ ꯑꯁꯤ ꯈꯪꯂꯕꯗꯤ ꯑꯩꯒꯤ ꯌꯦꯛꯅꯕ
ꯈꯨꯗꯣꯡꯆꯥꯕ ꯁꯣꯏꯗꯅ ꯂꯧꯈꯤꯒꯅꯤ ꯐꯒꯅꯤꯗꯣ ꯏꯅꯤꯡꯊꯧ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯍꯟꯈꯤ ꯆꯤꯡꯁꯨꯕ ꯃꯇꯣꯝꯇ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ ꯂꯩꯁꯤꯒꯤ ꯃꯁꯥ ꯑꯩꯅ ꯊꯦꯡꯕ ꯃꯇꯝꯗ ꯀꯔꯤꯒꯤ ꯑꯩꯒꯤ ꯏꯁꯥꯗ ꯂꯩꯔꯝꯕ ꯑꯁꯥꯎꯕ ꯄꯨꯝꯕ ꯏꯪꯊꯕꯒꯨꯝ ꯇꯧꯔꯤꯕ ꯃꯍꯥꯛ ꯑꯁꯤꯕꯨ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯕ꯭ꯔꯅꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯀꯌꯥꯒ ꯑꯩ ꯁꯣꯛꯅ ꯁꯝꯅ ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕꯅ ꯏꯁꯥꯕꯨ ꯏꯪꯊꯍꯟꯕꯗꯤ ꯑꯃꯨꯛꯇ ꯌꯥꯎꯗ꯭ꯔꯤ ꯃꯍꯥꯛꯁꯤ ꯀꯔꯤꯅꯣ ꯑꯩ ꯚꯥꯞ ꯑꯃ ꯇꯥꯗ꯭ꯔꯦ ꯃꯊꯪ ꯅꯨꯃꯤꯠꯇ ꯂꯩꯁꯤ ꯃꯇꯣꯝꯇ ꯀꯥ ꯑꯗꯨꯗ ꯐꯝꯂꯤ ꯇꯨꯡꯗꯒꯤ ꯃꯍꯥꯛꯄꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯀꯣꯛ ꯑꯗꯨ ꯀꯨꯞꯁꯤꯟꯗꯨꯅ ꯐꯥꯗꯨꯅ ꯄꯨꯈꯤ ꯆꯤꯡꯁꯨꯕ ꯀꯥꯗꯨꯗ ꯆꯪꯂꯛꯄ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕꯗꯨꯗ ꯂꯩꯁꯤ ꯂꯩꯁꯤ ꯅꯪ ꯀꯗꯥꯏꯗ ꯂꯩꯒꯦ ꯅꯪ ꯂꯣꯠꯂꯤꯕ꯭ꯔꯣ ꯂꯩꯁꯤ ꯆꯤꯡꯁꯨꯕꯒꯤ ꯅꯥꯀꯣꯡꯗ ꯅꯥꯁꯣꯟꯅꯅ ꯀꯔꯤꯒꯨꯝꯕ ꯂꯩꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ ꯅꯈꯣꯏ ꯀꯅꯥꯅꯣ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯆꯤꯡꯁꯨꯕ ꯃꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯟꯗꯨꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯐꯝꯕꯨ ꯊꯤꯔꯛꯏ ꯀꯥꯏꯅꯊꯪꯗ ꯈꯪꯂꯕ꯭ꯔꯥ ꯆꯤꯡꯂꯥꯏ ꯑꯣꯟꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯄꯥꯏꯊꯣꯛꯈꯤ ꯆꯤꯡꯁꯨꯕ ꯑꯁꯨꯝ ꯄꯥꯏꯔꯛꯄꯅ ꯆꯤꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯥꯏꯁꯤꯜꯂꯛꯏ ꯑꯔꯥꯕ ꯃꯩꯒꯤ ꯀꯣꯝ ꯑꯃꯅ ꯀꯣꯝ ꯑꯁꯤꯗ ꯃꯈꯨꯠ ꯄꯨꯟꯗꯨꯅ ꯂꯩꯁꯤ ꯑꯗꯨ ꯌꯥꯟꯗꯨꯅ ꯊꯝꯃꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯆꯤꯡꯁꯨꯕ ꯄꯥꯈꯠꯅ ꯂꯩꯁꯤꯕꯨ ꯀꯣꯝ ꯑꯗꯨꯗꯒꯤ ꯂꯧꯈꯠꯂꯝꯃꯤ ꯑꯗꯨꯒ ꯆꯤꯡꯁꯨꯕ ꯃꯤ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯏ ꯆꯤꯡꯁꯨꯕ ꯂꯩꯁꯤꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯀꯣꯛꯇ ꯅꯥꯟꯕꯤꯗꯨꯅ ꯂꯩꯁꯤ ꯅꯪ ꯀꯤꯒꯅꯣ ꯑꯩ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯅꯪ ꯀꯤꯒꯅꯣ ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯟꯕꯤꯌꯨ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯂꯩꯅꯤꯡꯗꯦ ꯑꯩꯕꯨ ꯌꯨꯝꯗ ꯑꯃꯨꯛꯇ ꯅꯪꯅ ꯊꯤꯟꯕꯤꯌꯨ ꯃꯐꯝ ꯑꯁꯤꯗ ꯅꯪꯅ ꯑꯩꯕꯨ ꯄꯨꯔꯛꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯣ ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯟꯕꯤꯌꯣ ꯅꯪ ꯀꯗꯥꯏꯗ ꯁꯣꯛꯏ ꯃꯐꯝ ꯑꯁꯤꯗ ꯅꯪꯕꯨ ꯀꯅꯥꯅ ꯄꯨꯔꯛꯂꯤꯕꯅꯣ ꯑꯁꯦꯡꯕꯗ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯑꯩ ꯈꯪꯗꯦ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯀꯅꯥꯅ ꯄꯨꯔꯛꯂꯤꯕꯅꯣ ꯑꯗꯣ ꯂꯩꯁꯤ ꯃꯇꯣꯝꯗ ꯄꯨꯛꯅꯤꯡꯗ ꯈꯟꯖꯩ ꯃꯍꯥꯛ ꯑꯗꯨ ꯈꯥꯛꯅ ꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯕꯖꯥꯠꯅꯤ ꯑꯩꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯃꯥꯅ ꯑꯩꯕꯨ ꯀꯟꯕꯤ ꯆꯤꯡꯁꯨꯕ ꯑꯃꯗꯤ ꯂꯩꯁꯤ ꯑꯅꯤꯃꯛ ꯃꯐꯝ ꯑꯗꯨꯗ ꯏꯟꯊꯔꯒꯤ ꯃꯇꯥꯒꯨꯝ ꯑꯆꯧꯕ ꯅꯨꯡꯖꯥꯎ ꯑꯃ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯏꯟꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯈꯨꯠꯂꯩ ꯊꯨꯅ ꯆꯤꯡꯁꯨꯕ ꯂꯩꯊꯣꯛꯍꯧꯕꯅ ꯀꯣꯝ ꯑꯗꯨꯗ ꯇꯥꯕꯗꯤ ꯇꯥꯍꯧꯗꯦ ꯆꯤꯡꯁꯨꯕ ꯆꯤꯡꯂꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯅꯨꯡꯖꯥꯎ ꯑꯗꯨ ꯏꯟꯊꯣꯔꯛꯄꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯎꯕꯗꯤ ꯐꯪꯂꯝꯗꯦ ꯆꯤꯡꯁꯨꯕꯅ ꯑꯣꯜꯂꯕ ꯆꯤꯡꯂꯥꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯁꯤꯕꯨ ꯇꯣꯡꯍꯟꯗꯨꯅ ꯄꯥꯏꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯏ ꯀꯣꯅꯨꯡꯒꯤ ꯇꯣꯞꯅ ꯂꯩꯕ ꯂꯩꯀꯣꯜ ꯑꯗꯨꯗꯅꯤ ꯉꯁꯤꯗꯤ ꯆꯤꯡꯁꯨꯕ ꯑꯃꯗꯤ ꯂꯩꯁꯤ ꯐꯝꯂꯤ ꯂꯩꯁꯤꯗ ꯊꯣꯛꯂꯛꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗ ꯆꯤꯡꯁꯨꯕꯅ ꯂꯩꯁꯤꯕꯨ ꯃꯅꯥꯛꯇꯒꯤ ꯂꯥꯞꯅ ꯊꯝꯕ ꯄꯥꯝꯂꯝꯗꯦ ꯑꯗꯨꯅ ꯂꯩꯁꯤꯕꯨ ꯁꯦꯟꯅꯔꯤꯕꯅꯤ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯑꯩꯕꯨ ꯉꯔꯥꯡ ꯐꯥꯔꯤꯕꯁꯤꯡꯗꯣ ꯀꯅꯥꯅꯅꯣ ꯃꯈꯣꯏꯕꯨ ꯃꯁꯛ ꯈꯪꯂꯕ꯭ꯔꯥ ꯈꯪꯉꯦ ꯃꯈꯣꯏꯕꯨ ꯑꯩꯅ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯦ ꯅꯪ ꯑꯁꯤꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯋꯥꯒꯅꯨ ꯀꯤꯔꯅꯨ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯅꯪꯉꯣꯟꯗ ꯑꯋꯥꯕ ꯄꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯉꯥꯛꯊꯣꯛꯀꯅꯤ ꯑꯗꯣ ꯑꯩꯒꯤ ꯏꯕꯣꯛꯇꯣ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯑꯩ ꯃꯍꯥꯛꯀ ꯑꯃꯨꯛꯇꯪ ꯊꯦꯡꯅꯅꯤꯡꯉꯤ ꯅꯪꯒꯤ ꯅꯕꯣꯛꯇꯤ ꯅꯪꯒꯤ ꯃꯤꯔꯝꯂꯦꯟꯗ ꯂꯩꯍꯧꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯒꯅꯤ ꯂꯦꯡꯗꯅ ꯑꯗꯨꯒ ꯀꯔꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯕꯣꯛ ꯂꯥꯛꯂꯤꯕ ꯑꯗꯨꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯩ ꯄꯔꯦꯡ ꯑꯗꯨ ꯍꯨꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯅꯪꯒꯤ ꯃꯤꯠꯇ ꯎꯍꯟꯕꯅꯤ ꯀꯔꯤ ꯆꯤꯟꯊꯤꯕ ꯅꯪꯅ ꯑꯩꯕꯨ ꯀꯤꯍꯟꯗꯨꯅ ꯑꯩꯕꯨ ꯂꯨꯍꯣꯡꯍꯜꯂꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯅꯈꯣꯏꯁꯦ ꯂꯧꯅꯝ ꯌꯥꯝꯅ ꯆꯥꯎꯏ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯤꯡꯗꯦ ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯟꯕꯤꯌꯨ ꯑꯩ ꯌꯨꯝꯗ ꯍꯟꯖꯈ꯭ꯔꯒꯦ ꯑꯁꯦꯡꯕꯒꯤ ꯂꯩꯁꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯅꯨꯄꯥ ꯂꯩꯕ꯭ꯔꯥ ꯅꯪꯅ ꯑꯩꯕꯨ ꯄꯥꯝꯗꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯗꯣ ꯌꯨꯝꯗ ꯊꯤꯟꯕꯤꯌꯨ ꯇꯠꯇꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯕꯨ ꯌꯥꯝꯅ ꯄꯥꯝꯗ꯭ꯔꯕ꯭ꯔꯥ ꯄꯥꯝꯗꯦ ꯅꯪꯕꯨ ꯃꯤꯔꯣ ꯁꯥꯔꯣ ꯅꯪꯕꯨ ꯀꯔꯝꯅ ꯄꯥꯝꯂꯨꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯑꯗꯨ ꯀꯅꯥꯅꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯅꯪꯅ ꯃꯥꯕꯨ ꯑꯃꯨꯛ ꯍꯥꯠꯇꯣꯛꯂꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯠꯇꯦ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯌꯦꯠꯂꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯃꯒꯤꯗꯃꯛꯇ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯅꯪꯅ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯂꯩꯔꯕꯗꯤ ꯑꯩ ꯅꯪꯕु ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯒꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯨꯁꯣ ꯅꯪꯅ ꯑꯩꯁꯤꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯕꯒꯦ ꯃꯆꯤꯟꯗꯅ ꯅꯥꯁꯣꯟꯅꯅ ꯁꯣꯠꯂꯤ ꯃꯤꯅ ꯃꯥ ꯅꯨꯡꯁꯤꯒꯦ ꯇꯧꯔꯛꯂꯕ ꯀꯥꯟꯁꯤꯗ
ꯑꯩꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯈꯤ ꯃꯥꯅꯁꯨ ꯅꯝꯗꯅ ꯂꯨꯍꯣꯡꯕꯤꯔꯒ ꯍ ꯀꯔꯤ ꯍꯥꯏꯕꯅꯣ ꯋꯥꯗꯨ ꯍꯥꯏꯅꯤ ꯍꯥꯏꯅ ꯍꯥꯏꯔꯕꯗꯤ ꯑꯩ ꯇꯥꯅꯕ ꯍꯥꯏꯔꯛꯎꯗꯅ ꯀꯔꯤꯁꯨ ꯅꯠꯇꯦ ꯑꯗꯣ ꯑꯩ ꯋꯥ ꯑꯃꯠꯇ ꯍꯪꯖꯒꯦ ꯌꯥꯒꯗ꯭ꯔꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯑꯩꯉꯣꯟꯗ ꯍꯪꯖꯒꯦ ꯍꯥꯏꯖꯒꯦ ꯑꯗꯨꯝ ꯍꯪꯗ꯭ꯔꯕꯁꯨ ꯅꯪꯅ ꯈꯪꯅꯤꯡꯕ ꯄꯨꯝꯕ ꯍꯪꯉꯨ ꯅꯪ ꯁꯥꯎꯔꯛꯀꯗ꯭ꯔꯥ ꯇꯧꯕꯅꯤ ꯑꯗꯣ ꯏꯕꯥꯅꯤꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯩ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯪꯁꯦ ꯑꯁꯤꯕꯅ ꯉꯥꯏꯗꯨꯅ ꯂꯩꯔꯕ ꯅꯤꯡꯊꯧꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯅꯪ ꯅꯠꯇ꯭ꯔꯒ ꯑꯩ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩ ꯑꯃꯨꯛꯇꯪ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯥ ꯂꯩꯁꯦ ꯆꯨꯝꯃꯤ ꯑꯩ ꯑꯁꯤ ꯁꯤꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕ ꯃꯤꯁꯛ ꯑꯃꯈꯛꯅꯤ ꯃꯇꯧ ꯀꯔꯝꯕ ꯀꯥꯟꯗꯅꯣ ꯂꯩꯁꯤ ꯉꯁꯤꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯒꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯔꯣꯏ ꯑꯗꯨꯅꯅꯦ ꯅꯪꯕꯨ ꯑꯩꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯅꯨꯄꯥ ꯂꯩꯔꯕꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯔꯝꯒꯦ ꯈꯜꯂꯤꯕ ꯀꯩꯒꯤꯅꯣ ꯑꯩꯁꯨ ꯈꯪꯗꯦ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯇꯝꯂꯝꯕꯅꯦ ꯑꯩꯅ ꯀꯔꯝꯅ ꯁꯦꯝꯗꯣꯛꯂꯨꯒꯅꯤ ꯑꯗꯨ ꯌꯥꯔꯣꯏ ꯀꯩꯒꯤ ꯅꯪꯗꯤ ꯑꯩ ꯅꯪꯕꯨ ꯅꯪꯒꯤ ꯌꯨꯝꯗ ꯉꯁꯤ ꯁꯣꯏꯗꯅ ꯊꯤꯟꯕꯤꯔꯝꯒꯅꯤ ꯃꯐꯝ ꯑꯁꯤꯗ ꯅꯪꯕꯨ ꯅꯇꯣꯝꯇ ꯊꯝꯂꯝꯕꯗ ꯁꯥꯐꯒꯗꯕ ꯑꯣꯏꯔꯣꯏ ꯃꯔꯝꯗꯤ ꯅꯪꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯕ ꯃꯤ ꯂꯩ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯗꯨꯅ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯝꯂꯣꯏ ꯂꯩꯁꯤꯒꯤ ꯃꯈꯨꯠꯇ ꯅꯨꯡꯁꯤꯅ ꯄꯥꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯅꯝꯗꯅ ꯂꯨꯍꯣꯡꯕꯤꯈ꯭ꯔꯦ ꯑꯩꯅ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯅꯪ ꯉꯁꯤꯗꯤ ꯑꯩꯅ ꯑꯃꯨꯛ ꯅꯪꯒꯤ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯔꯒꯦ ꯅꯪꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯅꯤꯡ ꯇꯝꯅ ꯂꯩꯖꯔꯣ ꯀꯅꯥꯒꯤꯁꯨ ꯑꯌꯦꯠꯄ ꯌꯥꯎꯗꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯅꯨꯄꯥ ꯂꯩꯔꯝꯂꯕꯗꯤ ꯑꯩ ꯃꯥꯒꯤ ꯃꯐꯝꯗ ꯍꯩꯖꯗꯨꯅ ꯅꯪ ꯉꯁꯤ ꯁꯤꯟꯅꯔꯝꯒꯦ ꯈꯟꯕꯅꯤ ꯑꯗꯨꯁꯨ ꯅꯪꯅ ꯍꯥꯏꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯂꯩꯁꯤ ꯅꯪꯁꯦ ꯑꯩꯅ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯁꯤ ꯅꯪꯅ ꯇꯥꯏꯕ ꯃꯤ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯐꯥꯎꯏ ꯅꯪꯒꯤ ꯅꯄꯥ ꯅꯤꯡꯊꯧꯅ ꯑꯩꯒꯤ ꯏꯄꯥꯕꯨ ꯃꯇꯝ ꯀꯌꯥ ꯃꯥꯒꯤ ꯁꯔꯣꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯅꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯟꯗꯨꯅ ꯂꯥꯛꯈꯤ ꯃꯗꯨꯗ ꯅꯪꯕꯨ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯎꯈꯤꯕꯅꯤ ꯅꯪꯅ ꯏꯉꯥꯎꯇ ꯉꯥꯎꯅ ꯂꯩꯕꯗꯨ ꯎꯕꯗ ꯑꯩꯅ ꯌꯥꯝꯅ ꯉꯥꯎꯖꯈꯤ ꯅꯨꯡꯁꯤꯈꯤ ꯑꯗꯨꯅ ꯅꯪꯒꯤ ꯃꯔꯝꯗ ꯊꯤꯈꯤ ꯈꯪꯕꯁꯨ ꯉꯝꯈꯤ ꯑꯩꯅ ꯑꯩꯒꯤ ꯏꯄꯥꯗ ꯅꯪꯒꯤ ꯋꯥ ꯄꯨꯝꯕ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯅꯪ ꯅꯁꯥꯗ ꯈꯪꯗ꯭ꯔꯤꯉꯩ ꯍꯥꯏꯗ꯭ꯔꯤꯉꯩ ꯑꯩꯒꯤ ꯏꯄꯥꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯕ ꯂꯩꯅꯥ ꯑꯃ ꯅꯥꯔꯛꯈꯤ ꯑꯗꯨꯅ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯄꯥ ꯆꯤꯡꯂꯥꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ ꯃꯇꯝ ꯈꯔ ꯂꯩꯔꯝꯃꯒ ꯏꯄꯥꯗꯨ ꯑꯃꯨꯛ ꯁꯤꯈꯤ ꯁꯤꯗꯒꯤ ꯑꯩꯁꯨ ꯃꯤꯔꯝꯂꯦꯟꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯈꯤꯗ꯭ꯔꯦ ꯅꯪꯕꯨꯁꯨ ꯀꯥꯎꯔꯒꯦ ꯈꯟꯅ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯣꯏꯒꯗꯕ ꯃꯤꯀꯨꯞ ꯑꯗꯨ ꯂꯥꯛꯀꯅꯤ ꯈꯪꯂꯛꯄꯗ ꯑꯩꯒꯤ ꯊꯋꯥꯏꯁꯤ ꯍꯥꯏꯐꯝ ꯈꯪꯗꯅ ꯑꯋꯥꯕ ꯑꯃꯗꯤ ꯐꯥꯎ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯋꯥꯈꯜ ꯑꯁꯤ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯒꯦ ꯈꯟꯗꯨꯅ ꯅꯪꯒꯤ ꯅꯄꯥ ꯅꯤꯡꯊꯧꯗ ꯍꯥꯏꯖꯈꯤ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯆꯤꯡꯂꯥꯏ ꯂꯩꯕꯥꯛ ꯑꯁꯤꯗ ꯈꯛꯇ ꯐꯪꯕ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇ ꯀꯌꯥ ꯄꯤꯈꯤ ꯅꯪꯒꯤ ꯅꯄꯥ ꯅꯤꯡꯊꯧꯅꯁꯨ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯕꯒꯤ ꯑꯌꯥꯕꯗꯨ ꯄꯤꯈꯤ ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯤꯡꯊꯧ ꯃꯥꯅ ꯅꯪꯕꯨ ꯐꯥꯅꯕ ꯍꯣꯠꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯕꯨ ꯃꯥꯒꯤ ꯈꯣꯡꯅꯦꯠꯁꯥ ꯑꯃ ꯑꯣꯏꯍꯟꯕ ꯄꯥꯝꯕꯒꯤꯅꯤ ꯑꯗꯨ ꯄꯨꯝꯕ ꯑꯩꯅ ꯍꯥꯟꯅ ꯈꯪꯕꯅ ꯅꯪꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯈꯤꯕꯅꯤ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯅꯗꯅ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯤꯗꯧꯔꯤꯕꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯑꯩ ꯑꯗꯨ ꯈꯪꯅꯤꯡꯉꯤ ꯑꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯈꯪꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯥꯏꯌꯨ ꯑꯩꯁꯨ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯈꯜꯂꯗꯤ ꯋꯥꯐꯝꯁꯤꯡꯗꯨ ꯑꯩꯅ ꯈꯪꯕꯗ ꯑꯀꯥꯏꯕ ꯂꯩꯇꯦ ꯈꯟꯒꯦꯔꯥ ꯈꯜꯂꯣꯏꯒꯦꯔꯥ ꯍꯥꯏꯔꯛꯑꯣ ꯅꯪꯅ ꯑꯗꯨ ꯍꯥꯏꯔꯛꯇ꯭ꯔꯕꯗꯤ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯈꯪꯍꯧꯗꯅ ꯋꯥꯅ ꯂꯩꯔꯒꯅꯤ ꯐꯔꯦ ꯑꯩ ꯍꯥꯏꯔꯒꯦ ꯑꯩ ꯋꯥꯔꯤ ꯂꯤꯒꯦ ꯃꯨꯟꯅ ꯇꯥꯎ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥꯅ ꯑꯩꯕꯨ ꯃꯤꯔꯣꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯐꯖꯔꯕ ꯏꯟꯈꯠꯂꯛꯄꯗ ꯉꯥꯏꯔꯤꯕ ꯁꯖꯤ ꯑꯃꯈꯛ ꯍꯥꯎꯅ ꯆꯥꯈꯤ ꯁꯖꯤ ꯑꯗꯣ ꯂꯥꯏꯅꯤꯡꯕ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯝꯈꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯩ ꯇꯧꯗꯨꯅ ꯁꯖꯤ ꯑꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯑꯩꯒꯤ ꯏꯃꯥꯅ ꯈꯪꯗ꯭ꯔꯗꯨꯅ ꯐꯥꯗꯨꯅ ꯆꯥꯈꯤꯕꯅꯤ ꯑꯗꯨꯗꯒꯤ ꯂꯥꯏꯅꯤꯡꯕ ꯑꯗꯨꯅ ꯁꯥꯎꯗꯨꯅ ꯑꯩꯒꯤ ꯏꯃꯥꯗ ꯁꯥꯞ ꯁꯣꯟꯈꯤꯕꯅꯤ ꯍꯦ ꯆꯤꯡꯂꯥꯏ
ꯆꯤꯡꯂꯥꯏ ꯅꯨꯄꯤ, ꯅꯪ ꯑꯩꯒꯤ ꯏꯆꯥ ꯄꯥꯈꯪ ꯐꯖꯔꯛꯄꯗ ꯉꯥꯏꯖꯔꯤꯕ ꯏꯆꯥ ꯑꯁꯤꯕꯨ ꯐꯥꯗꯨꯅ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗ ꯆꯥꯕꯗꯤ ꯃꯄꯥꯏꯅ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯕ ꯅꯪꯕꯨ ꯈꯪꯕ꯭ꯔꯥ? ꯅꯪꯅ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯅꯆꯥꯗꯨꯁꯨ ꯅꯨꯄꯤ ꯑꯣꯏꯔꯣ ꯅꯨꯄꯥ ꯑꯣꯏꯔꯣ, ꯃꯁꯛ ꯑꯗꯨ ꯃꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯅꯕ ꯇꯨꯀꯠꯆꯕ ꯁꯛꯇꯝ ꯑꯃꯗ ꯄꯣꯛꯂꯣ, ꯑꯗꯨꯒ ꯃꯍꯥꯛ ꯆꯍꯤ 15 ꯆꯞ ꯆꯥꯅ ꯁꯨꯔꯛꯄ ꯃꯇꯝ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯌꯨꯀꯣ꯫ ꯑꯁꯨꯝꯅ ꯏꯃꯥꯗ ꯁꯥꯞ ꯇꯧꯔꯝꯃꯤ꯫ ꯑꯩꯅ ꯁꯥꯞ ꯑꯁꯤꯕꯨ ꯀꯣꯛꯅꯕ ꯄꯥꯝꯕꯩ ꯀꯌꯥ ꯑꯃ ꯊꯤꯈꯤ, ꯂꯩꯕꯥꯛꯁꯤꯒꯤ ꯂꯥꯏꯔꯦꯝꯕꯤ ꯀꯌꯥꯒ ꯇꯥꯟꯅꯗꯨꯅ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯀꯣꯛꯅꯕ ꯄꯥꯝꯕꯩ ꯑꯃꯠꯇ ꯂꯩꯇꯦ꯫ ꯂꯩꯁꯤ, ꯑꯩꯗꯤ ꯁꯤꯈ꯭ꯔꯒꯗꯕꯅꯤ, ꯅꯪ ꯀꯔꯤꯁꯨ ꯋꯥꯒꯅꯨ꯫ ꯂꯩꯁꯤ ꯊꯋꯥꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯈꯤ꯫ ꯌꯥꯝꯅ ꯍꯪꯖꯤꯜꯂꯨꯕꯁꯨ ꯉꯝꯗ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯌꯧꯔ ꯐꯥꯎꯕ ꯂꯩꯁꯤ ꯇꯨꯝꯊꯕ ꯌꯥꯗꯗꯨꯅ ꯑꯃꯗ ꯑꯃꯨꯛ ꯑꯣꯟ ꯑꯃꯗ ꯑꯃꯨꯛ ꯑꯣꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯀꯔꯤꯅꯣ ꯍꯥꯏꯕ ꯋꯥꯈꯜ ꯑꯃꯅ ꯃꯐꯝ ꯈꯪꯗꯅ ꯌꯥꯝꯅ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯩꯁꯤꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨ ꯊꯣꯡ ꯍꯥꯡꯗꯣꯔꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯂꯩꯁꯤ ꯑꯁꯤ ꯏꯁꯤꯁꯤꯅ ꯇꯨꯝꯕ ꯁꯥꯗꯨꯅ ꯂꯩꯁꯤꯟꯅꯩ꯫ ꯊꯣꯡ ꯍꯥꯡꯗꯣꯔꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯆꯤꯡꯁꯨꯕꯅꯤ꯫ ꯆꯤꯡꯁꯨꯕ ꯂꯩꯁꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯒ ꯂꯩꯁꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ꯫ ꯂꯩꯁꯤ, ꯅꯪꯒꯤ ꯊꯃꯣꯏꯗ ꯃꯐꯝ ꯑꯃꯠꯇ ꯂꯩꯇꯕꯅ ꯅꯪ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ꯫ ꯉꯁꯤ ꯀꯧꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤ ꯍꯦꯛ ꯂꯥꯟꯈꯤꯕꯒ ꯑꯩ ꯅꯪꯕꯨꯗꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯅꯤ꯫ ꯑꯗꯨꯅ ꯅꯪꯒꯤ ꯂꯩꯕꯥꯛꯇ ꯊꯤꯟꯕꯤꯔꯝꯃꯒꯦꯀꯣ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝꯁꯤ ꯑꯩꯅ ꯊꯥꯗꯣꯛꯅꯤꯡꯗ ꯊꯥꯗꯣꯛꯄ ꯇꯥꯔꯦꯀꯣ꯫ ꯅꯪꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯣꯏꯅꯤꯡꯈ꯭ꯔꯦꯗꯀꯣ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤꯗꯗꯤ ꯇꯝꯂꯝꯗ꯭ꯔꯤ ꯅꯪꯒ ꯂꯩꯃꯤꯟꯅꯧ ꯍꯥꯏꯕꯁꯤ꯫ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯐꯪꯖꯒꯦꯀꯣ꯫ ꯅꯪ ꯅꯨꯡꯉꯥꯏꯅꯗꯤ ꯂꯩꯌꯨꯀꯣ꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯁꯣꯟꯗꯨꯅ ꯆꯤꯡꯁꯨꯕ ꯂꯩꯁꯤꯕꯨ ꯄꯣꯡꯈꯠꯂꯤ꯫ ꯂꯩꯁꯤ ꯃꯥꯁꯨ ꯇꯨꯝꯕꯗꯤ ꯅꯠꯇꯕꯅ ꯀꯔꯤꯒꯤ ꯈꯪꯗꯅꯤ ꯃꯤꯠꯇꯒꯤ ꯄꯤ ꯃꯇꯣꯝꯇ ꯇꯥꯔꯛꯏ꯫ ꯂꯩꯁꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯆꯤꯡꯁꯨꯕꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯄꯦꯟꯅ ꯀꯞꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯏ꯫ ꯅꯪꯕꯨ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯉꯝꯒꯗ꯭ꯔꯥ? ꯅꯪ ꯆꯠꯈꯤꯅꯤ, ꯑꯩ ꯌꯨꯝꯗꯁꯨ ꯍꯟꯅꯤꯡꯗꯦ꯫ ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯅꯅꯥꯛꯇ ꯁꯨꯝ ꯂꯩꯖꯈꯤ꯫ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯅꯨ꯫ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯑꯩꯕꯨ ꯑꯃꯨꯛ ꯊꯥꯗꯣꯛꯀꯦ ꯈꯜꯂꯤꯕꯅꯣ? ꯑꯩꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ꯫ ꯑꯩ ꯏꯇꯣꯝꯇ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯕ ꯉꯝꯃꯣꯏꯌꯦ꯫ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ꯫ ꯂꯩꯁꯤ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯁꯤꯗ ꯆꯤꯡꯁꯨꯕ ꯀꯞꯀꯅꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯂꯩꯁꯤꯕꯨꯗꯤ ꯊꯦꯝꯕ ꯑꯣꯏꯅ ꯃꯈꯨꯠꯇꯨꯅ ꯂꯩꯁꯤꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯕꯤꯗꯨꯅ ꯃꯁꯥꯗꯨ ꯇꯞꯅ ꯇꯞꯅ ꯅꯥꯟꯕꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯤ ꯀꯞꯂꯤꯕꯗꯨ ꯆꯤꯡꯁꯨꯕꯒꯤ ꯃꯊꯥꯗ ꯑꯣꯏꯕꯅ ꯂꯩꯁꯤꯒꯤ ꯃꯤꯠꯀꯤ ꯄꯤ ꯑꯗꯨ ꯆꯤꯡꯁꯨꯕꯒꯤ ꯊꯕꯥꯛꯇ ꯇꯥꯔꯝꯃꯤ꯫ ꯄꯤ ꯑꯗꯨꯅ ꯁꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯄ ꯑꯗꯨꯅ ꯆꯤꯡꯁꯨꯕꯒꯤ ꯃꯁꯥ ꯑꯗꯨ ꯀꯔꯤꯅꯣ ꯑꯃ ꯁꯨꯝ ꯇꯧꯔꯛꯂꯝꯃꯤ꯫ ꯆꯤꯡꯁꯨꯕ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯂꯩꯁꯤꯕꯨ ꯏꯟꯊꯣꯛꯂꯒ ꯃꯁꯥ ꯃꯇꯣꯝꯇ ꯍꯧꯅ ꯂꯥꯎꯅ ꯂꯥꯎꯔꯛꯈꯤ꯫ ꯀꯣꯅꯨꯡ ꯑꯗꯨ ꯄꯨꯡꯅꯤꯜ ꯍꯦꯛ ꯅꯤꯜꯂꯤ꯫ ꯀꯣꯅꯨꯡꯒꯤ ꯂꯩꯔꯝꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯆꯤꯡꯁꯨꯕ ꯑꯃꯗꯤ ꯂꯩꯁꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯆꯤꯡꯁꯨꯕ ꯑꯀꯟꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯒ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤ꯫ ꯂꯩꯁꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯆꯤꯡꯁꯨꯕꯕꯨ ꯀꯣꯟꯈꯠꯄꯤꯗꯨꯅ ꯌꯥꯔꯣꯏ, ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ꯫ ꯑꯩꯒꯤ ꯅꯪ ꯂꯩꯇꯠꯇꯅ ꯍꯥꯏꯔꯝꯃꯒ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯅꯪ ꯌꯥꯔꯣꯏꯌꯦ꯫ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯅꯦ꯫ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯅꯨ꯫ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ꯫ ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯨꯡ ꯏꯜꯂꯛꯀꯦ꯫ ꯏꯇꯣꯝꯇ ꯃꯐꯝ ꯑꯁꯤꯗ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ? ꯑꯩꯁꯨ ꯅꯪꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯀꯦ꯫ ꯂꯩꯁꯤꯅ ꯑꯁꯨꯝ ꯀꯞꯄ ꯑꯗꯨꯗ ꯂꯩꯁꯤꯒꯤ ꯄꯤ ꯑꯗꯨ ꯆꯤꯡꯁꯨꯕꯒꯤ ꯃꯃꯥꯏꯗ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯉꯥꯜ ꯑꯃ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯆꯤꯡꯁꯨꯕ ꯃꯁꯥꯗ ꯂꯩꯔꯝꯕ ꯗꯥꯛ ꯃꯌꯥꯝꯁꯤꯡ ꯃꯩꯒꯨꯝꯅ ꯆꯥꯛꯄ ꯃꯥꯒꯤ ꯃꯁꯥ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯁꯛꯇꯝꯗ ꯂꯥꯛꯏ꯫ ꯑꯗꯨꯒ ꯆꯤꯡꯁꯨꯕꯒꯤ ꯎꯏꯁꯤꯜꯂꯝꯕ ꯃꯤꯠ ꯑꯗꯨ ꯇꯞꯅ ꯄꯥꯡꯂꯛꯏ꯫ ꯂꯩꯁꯤ, ꯅꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯕ꯭ꯔꯥ? ꯀꯔꯤꯅꯣ ꯅꯪꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯨꯝꯅ ꯇꯧꯔꯦ꯫ ꯂꯩꯁꯤ, ꯅꯪꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕꯒꯤ
ꯃꯤꯠꯀꯤ ꯄꯤ ꯑꯗꯨꯅ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯔꯝꯕ ꯁꯥ ꯄꯨꯝꯕ ꯀꯣꯛꯈ꯭ꯔꯦ꯫ ꯑꯩꯒꯤ ꯏꯁꯥꯗ ꯂꯩꯔꯝꯕ ꯑꯀꯤꯕꯒꯤ ꯁꯛꯂꯣꯟꯁꯨ ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯄ ꯐꯪꯖꯔꯦ꯫ ꯅꯪꯁꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯅꯤ ꯂꯩꯁꯤ꯫ ꯂꯩꯁꯤ ꯀꯝꯅꯣꯛ ꯇꯧꯗꯨꯅ ꯆꯤꯡꯁꯨꯕꯗ ꯆꯦꯠꯅ ꯀꯣꯜꯂꯤ꯫ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯌꯨꯀꯣ꯫ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯅꯤ ꯈꯟꯕꯗ ꯑꯩꯒꯤ ꯋꯥꯈꯜꯁꯤ ꯌꯥꯝꯅ ꯋꯥꯔꯨꯔꯕꯅꯤ꯫ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯀꯅꯨꯀꯣ꯫ ꯅꯪꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯄꯨꯅꯤ꯫ ꯅꯪꯒꯤ ꯅꯅꯥꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩ ꯂꯩꯒꯦꯀꯣ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯆꯤꯡꯁꯨꯕ ꯑꯃꯗꯤ ꯂꯩꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯈꯤ꯫ ꯂꯩꯁꯤꯒꯤ ꯃꯕꯣꯛ ꯒꯥꯏꯇ꯭ꯔꯤꯁꯨ ꯂꯩꯁꯤꯅ ꯃꯤꯔꯝꯂꯦꯟꯗꯒꯤ ꯂꯧꯔꯨꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯊꯝꯈꯤ꯫ ꯆꯤꯡꯅꯥꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯆꯤꯡꯁꯨꯕ ꯑꯃꯗꯤ ꯂꯩꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯂꯩꯕꯥꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫